mukbang. Welcome my Ranu mondal LV. Thank you so much मेरे LV में आने के लिए. First like, thank you so much. Money mukbang, bro, thank you so much. अब मेरे एलवी में आए हैं तो रानू मंडल का गाना सुन के जाइएगा. लेकिन अब सुनना भी नहीं चाहोगे तो मैं सुनाऊंगा रानू मंडल का गाना. रानू मंडल 143 आपकी वॉइस बहुत अच्छा है. थैंक यू सो मच. रानू मंडल इज बैक. Hi guys, welcome to my back my channel. Please subscribe, like, comment, share, please. Ranu Mandal is back, money mukbang. First like, thank you so much, money mukbang bro. मनी मुकबांग रानू मंडल 143 आपकी वॉइस बहुत अच्छा है. थैंक यू सो मच मनी मुकबांग. आपके अलावा हमारे लिए कोई नहीं है एलबी में. आप ही आती हो हमारे एलबी में. लाइक भी आप ही करती हो. थैंक यू सो मच जो मेरे एलबी में जो आया है. तो दिल से सैल्यूट करना चाहूँगा रानू मंडल की तरफ से. तेरी मेरी मेरी तेरी. ओके तेरी मेरी मेरी तेरी. मैं आज रानू मंडल का गाना सुनाऊंगा. तेरी मेरी मेरी तेरी. तेरी मेरी कहानी. तेरी मेरी मेरी तेरी. तेरी मेरी कहानी. आशिकी में तेरी. चाकी में तेरी. होए 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 होए. पतुरपति पतुरपति. मजा लेगा पतुरपति. आर्मी क्रिकेटर हाय. हाय ब्रो आर्मी क्रिकेटर. थैंक यू सो मच मेरे एलबी में आने के लिए. तो रानू मंडल के सपोर्ट करने के लिए थैंक यू सो मच आर्मी क्रिकेटर. मनी मुकबांग आप आर्मी क्रिकेटर के साथ आप लिंक हो जाइए. आर्मी क्रिकेटर आपके साथ आपको रिटर्न कर देगा. आज जो आर्मी क्रिकेटर जो है ना रानू मंडल के साथ सोया हुआ है. मनी मुकबांग बिक्स को ले लो. खिस खिस के दूर करो. शेडो आई के आई एल के आई WTF. शेडो आई के आई WTF. I don't know how do you say shadow. I can understand your WTF is full form is please. तेरी मेरी मेरी कहानी. तेरी मेरी कहानी. मनी मुकबांग आर्मी बैक. ओके आईडी ngasi लगाए रे bro. आईडी bro आईडी ngasi बैक तरफ मुर लगाए रे. आईडी मानव सिंगा. अदुना रानू मंडल की शेषे तुम गंगी ने हमको. हाय गाइस वेलकम टू बैक माय यूट्यूब चैनल. तो आज मेरे यूट्यूब चैनल में आए तो मेरे एलबी में आए तो
तो मैं आप लोगों से मैं दुआ करना चाहूँगा, तो फिर मेरे चैनल को लाइक करके जाइएगा, फिर सब्सक्राइब करके जाइएगा। मैं और कुछ नहीं बोल सकता, बाकी सब आपके दिल में है। मेरे चैनल को सब्सक्राइब करे या ना करे, लाइक करे या ना करे, आपके ऊपर है। तो मैं कुछ नहीं बोल सकता। तो मैं आज मेरे एलबी में आने के लिए तो मैं थैंक यू धन्यवाद बोलना चाहूँगा। तो आप मेरे एलबी में आई हो तो लाइक भी कर दीजिएगा, सब्सक्राइब भी कर दीजिएगा। थैंक यू सो मच। बने बाबा आई ट्रिप पैक ओके। ट्रिप पैक तो कुछ नहीं यार, ट्रिप पैक तो कुछ नहीं है, वो तो कुछ नहीं, वो तो गुनगुनाने के लिए गाना गुनगुना सकता है। तेरी मेरी कहानी परदेसी परदेसी, जाना नहीं जाना नहीं, मुझे छोड़ के मुझे छोड़ के, परदेसी मेरी यारा, वादा निभाना, तुझे याद रखना, कहीं भूले न जाना, परदेसी परदेसी, जाना नहीं। खाओ पियो ऐश करो, और क्या चाहिए, कल क्या होगा किसको नहीं पता। यस ब्रो, यस राइट, एकदम 100 में 110% राइट। वादा जरूर निभाना। तू ही ने मेरी जिंदगी बर्बाद कर दिया, तू ही ने मेरी जिंदगी। हे जाते हुए लम्हों, जरा ठहरो जरा ठहरो, मैं भी चलता हूँ, जरा उनसे मिलता हूँ। ये जाते हुए लम्हों, जरा ठहरो जरा ठहरो, मैं भी उनसे मिलता हूँ, जरा उनसे मिलता हूँ। मैंने तुमको चाहा तुमसे प्यार, मैंने तुमको चाहा तुमसे प्यार किया, मैंने तुमको चाहा तुमसे प्यार किया। गाना भूल गया ब्रो। बनी ब्रो, मैं एक सवाल पूछना चाहूंगा। जो उस दिन जो आपने जो लाइट हेरोई का जो मुकबांग किया है, जो लाइट हेरोई जो है ना, जो लाइट हेरोई जो है, लाइट हेरोई को क्यों नाम दिया गया है लाइट हेरोई? मतलब इसका क्यों, कुछ कारण क्या है, रीजन क्या है? मान के जो थरोई को लाइट हेरोई क्यों नाम दिया? उसको कौन से एंगल का लाई से मिला हुआ चेहरा है? जो लाइट हेरोई जो है ना, कौन सी लाई के साथ मिला हुआ है चेहरा? इसलिए मैं कुछ सवाल पूछना चाह रहा हूँ। मैंने आपका जो ब्लॉग था, मैं उसमें भी मैंने कमेंट किया था, जो आपने जो लाइट हेरोई का जो मुकबांग किया था, जो लाइट हेरोई के ऊपर जो लाइट हेरोई के ऊपर जो लाइट हेरोई का क्यों नाम दिया गया? मैं इसके आंसर सुनना चाहता हूँ। और मैंने कोई लाई तो मैंने अभी तक देखा नहीं है, तो थरोई के ऊपर कैसे लाई का नाम दे दिया? मैं बस वही सुनना चाहता हूँ। हाय जी, लाई थरोगी ब्रोना, लाई थरोगी मुबांग तो मुबांग तो लाई थरोई हाइबदो, लाई थरोई पीखिबगी मिंथोंसे ब्रोना खंगदे हाइबिरोगो अइंगोंदा। ꯑꯩꯁꯦ ꯈꯪꯗꯦꯕꯀꯣ, ꯍꯥꯏꯗꯤ ꯊꯔꯣꯏꯗ ꯂꯥꯏ ꯊꯔꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯩ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯣ? ꯍꯥꯏꯗꯤ ꯀꯔꯝꯕ ꯂꯥꯏꯒꯤ ꯃꯁꯛ ꯃꯥꯟꯅꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ꯫
khang rồi nó có chi mà khang này मैं ओनली 30 मिनट एलबी करने के लिए मैंने लाइव आया है और ओनली 30 मिनट के लिए 30 मिनट जैसे हो जाएगा ना फिर मैं अपना एलबी में डिस्कनेक्ट कर दूंगा तो जो मेरे एलबी में जो आया है सबको मेरे दिल से सैल्यूट करना चाहूँगा अरे मनी ब्रो यार मैं कुछ कहना चाहूँगा यार यार ये जो यूट्यूब जो है ना लाई थरोई निंगाई भी थरोई नुपी थरोई नुपा थरोई मी थरोई मिंग मयाम फोन में यार लाई थरोई निंगाई भी थरोई निंगा नुपी थरोई नुपा थरोई मी थरोई मिंग मयाम फोन में जाए ओके लाई थरोई दी फरे थोले फरे को थजरे को थरोई थोले अदो करम लाई दुन मा करम लाई नो माले जे थरोई जे दुनिया इना खानी छे अदो निंगाई भी थरोई अदो मास निंगाई भी थरोई छे करम निंगाई भी माले नो सिनी निंगाई भी हाई छे को नुपी थरोई नुपा थरोई मी थरोई मिंग मयाम थोन में ओ मिंग लोई थोन जाए बको हाइदी मिंग चाला चाला म थोन मने बको कोई थाइना मांगाइदा कोई एस संदादा वाई सिट कनु करि सिट कनु संदादा सुमजि सिट फते ना हाइबे मरम जु लेबको हाइबरी थाइना मांगाइदा सुमजि सिट पगी दमकता कोई थाइना मांगाइदा लाइट कर लेरमदे कारेंट लेरमदे अदुना थाइना मतन पैसा से कोई चेगी पैसा से लेरमदे मोदी सिकानी अचोय लाटो ताहौ खोलो तारगा छु अदुगी सुमजिना सिटकी बतादि लक्ष्मी चटखरे ना हाइगदी मियामगी थमुद अकीबा म थममयोनेबको अदुना थाइनागी हनसिंगा सुमजिसे संदादा वाइसिलगा तगोगी थोंगी मरुमदा कुनादा पैसन थम्मी मरमदी अदुगी पैसन थम्बा थुनांबा मयामदो नुंगालगा थीदुनेबको आइदि अदुदा पैसा जावब्रा जावदब्रा थीदुने अदुगी मरमदबु अदुगी मरमदा मयामना हाइरेबको आइदि संदादा वाइसिते फते हाइबेगी मरम अदु साइकोलॉजी से अदुनेबको मेनाइबो अदुगा अखोई नुपाना नुपी के फनेक पाइबा जादे चाक चामिनबा जादे हाइना असिसु थममिको अजि क्वेश्चन मैम लाइको कोई मणिपुरी आंसर मणिपुरी किनोदा मुबांग सोइन मैम कमेंट मैम हुई नंदी नुपा का चाक चामिने नंदी नुपी का नतु का चाक चामिने मुबांग तो मिने नंदी नुपी के लुखक चाय का मैम लाई अदु करम मीनो खंगदे अदु माना कमेंट पेरे मिसिंग दो करम कोक्थुनो खंगदे दो अइनसु कमेंट मुदी पी केनि को ब्रो दो इकोय मिटे दि आयु तुम होगत पदा सुमजित उबया देखो अतुप जाति दि रेंटल लेबा पुनमक दूर दोर मपांदा थम्मी पैसासु मोइना पाए चुमी ब्रो सुमजित आबसे लक्ष्मी नि अखोय की मैतई ना रि सुमजित से सुमजित रोगा दाउ जादे हाई को असित नौरे में चे थैंक यू सो मच के वीडियो लबो दमता चे आई की ngasi की एलवी से मैं आपको की मैतई रोन की टॉपिक्स में हम दाबीसी किंग इन और केएमसी आईडी चिकन मसाला एंड राइस रोटी चारे चेडी के जंग चार के इको मिते ब्रो चुमी को अखोय मिते दि सुमजि रोगा दाउ जादे दु दौ रहने अतुब जातिना अखोय की सुमजि रोगा लक्ष्मी नि हाय सुमजि से लक्ष्मी नि हाय मरम दि केने मा इमुंग मनुंग सिट प खोट पुरो छिंगिन को जन तौरे अदन मोसे लक्ष्मी नि हाना खल्ले को अदुगी सुवारी लई लक्ष्मी होय पे सुमजि न लक्ष्मी होय वारी सु लई को हिंदी दा अदो अखोय मिते न दि अदु ज खंदे अखोय की मिते दा सुमजि सिट प तारगना लंबी लमांग में सुमजि सिट प तारगदी करम सुमजि सिट प मोंग नो उब तारगदी करम मोंग दा उब तारगदी अखोय न दाउ जाय हाइबसे ए हाइजगे को करिगुम्बा ब्रोना लंबी दे चले लौरो आयुंग तादा करिगुम्बा मयांग मचा मिते मचा जहान सु जहा मीन सु टाइम मीन सुमजि पे से लेरमो अदा ब्रोना येंगुबा मतम दा सुमजि सिट प दा येंगुबा तना ब्रोगी ममाइदा दी ब्रोगी मायुक तो ओनसे लगा सिचन में लईदना को सितो किबम लई
ꯁꯤꯆꯜꯂꯛꯈꯤꯕ ꯑꯃ ꯂꯩ ꯁꯤꯆꯜꯂꯛꯄꯗꯣ ꯑꯗꯨ ꯑꯐꯕ ꯑꯣꯏꯅ ꯂꯧꯏ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯄꯥꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗꯤ ꯄꯥꯏꯕ ꯌꯥꯃꯥꯟꯅꯕꯤ ꯕ꯭ꯔꯣ ꯑꯗꯨꯅꯤ ꯕ꯭ꯔꯣ ꯑꯗꯨꯅꯤ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯃꯔꯝꯅꯤ ꯍꯥꯏꯅꯣ ꯍꯥꯏꯕꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯊꯤꯔ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯔꯣꯃꯦꯟꯇꯤꯛ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯔꯣꯃꯦꯟꯇꯤꯛꯅꯤꯀꯣ ꯑꯗꯨꯝ ꯀꯥꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤꯀꯣ ꯑꯗꯨꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯍꯟꯁꯤꯡꯅ ꯑꯣꯄꯦꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯤꯒ ꯅꯨꯄꯥꯅ ꯅꯨꯄꯤꯒ ꯐꯅꯦꯛ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯤꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯑꯁꯤ ꯊꯝꯂꯝꯕ ꯃꯥꯜꯂꯦꯕꯀꯣ ꯑꯍꯟꯁꯤꯡꯅ ꯃꯔꯝꯗꯤ ꯑꯣꯄꯦꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯒꯅꯤ ꯑꯗꯨꯗꯤ ꯏꯇꯩ ꯏꯅꯥꯎ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇ ꯃꯥꯗꯤ ꯐꯅꯦꯛ ꯁꯦꯠꯍꯟ ꯅꯠꯇ꯭ꯔꯗꯤ ꯖꯤꯟ ꯈꯪꯒꯥꯎ ꯁꯦꯠꯍꯜꯂꯒ ꯂꯨꯍꯣꯡ ꯇꯥꯏ ꯑꯗꯨꯗꯤ ꯐꯅꯦꯛ ꯁꯦꯠꯍꯟꯕ ꯌꯥꯗ꯭ꯔꯗꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯑꯥꯔꯒꯨꯃꯦꯟ ꯇꯧꯕ ꯌꯥꯏ ꯑꯩ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗ ꯂꯨꯍꯣꯡꯕ ꯇꯥꯕ ꯇꯥꯔꯒꯗꯤ ꯖꯤꯟ ꯈꯪꯉꯥꯎ ꯁꯦꯠꯂ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯁꯤ ꯑꯃ ꯍꯥꯏꯖꯔꯒꯦ ꯃꯔꯝꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯤ ꯁꯤꯠꯆꯜꯂꯛꯄꯗꯣ ꯐꯩ ꯕ꯭ꯔꯣ ꯑꯗꯨꯅꯤ ꯃꯩꯇꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ ꯃꯇꯩꯃꯒ ꯃꯅꯥꯎ ꯅꯨꯄꯥꯒꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯀꯣꯛꯀ ꯁꯥꯏ ꯋꯥꯔꯤꯁꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯇꯩꯒ ꯃꯅꯥꯎꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ ꯃꯇꯩꯃꯒ ꯃꯅꯥꯎ ꯅꯨꯄꯥꯒꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯏ ꯀꯣꯛꯀ ꯁꯥꯏꯕ ꯋꯥꯔꯤꯁꯦ ꯑꯁꯤꯁꯨ ꯃꯥꯜꯂꯦ ꯑꯁꯤꯒꯤꯁꯨ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯀꯣ ꯑꯁꯤꯒꯤꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯁꯥꯏꯀꯣꯂꯣꯖꯤ ꯑꯃ ꯊꯝꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯊꯥꯏꯅ ꯃꯥꯡꯉꯩꯗ ꯑꯇꯣꯞꯄ ꯖꯥꯇꯤꯁꯨ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯍꯥꯏꯗꯤ ꯃꯇꯩꯍꯟ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯃꯊꯦꯟ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨꯒꯤ ꯍꯥꯏꯗꯤ ꯃꯇꯩꯍꯟꯅꯤ ꯑꯗ ꯅꯨꯄꯥꯗꯨꯒꯤꯅ ꯃꯌꯥꯝꯕ ꯑꯗꯣ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯗꯨꯒꯤ ꯊꯝꯂꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯅꯗꯤ ꯃꯇꯩꯃꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯊꯝꯂꯝꯕꯅꯦꯕꯀꯣ ꯑꯁꯤꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯅ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯃꯅꯤꯕ꯭ꯔꯣ ꯃꯩꯇꯩꯒꯤ ꯃꯅꯥꯎꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯇꯩ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯑꯍꯟꯅꯤ ꯑꯗꯣ ꯑꯍꯟꯗꯨꯅꯗꯤ ꯃꯥꯏ ꯃꯅꯥꯎꯅꯨꯄꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯌꯥꯏ ꯐꯠꯇ ꯃꯤꯠꯌꯦꯡ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕ ꯊꯣꯛꯂꯨꯕꯅꯤꯅ ꯑꯍꯟ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯗꯤ ꯍꯪꯒꯠꯅ ꯀꯩꯁꯨꯝ ꯍꯥꯏꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯁꯥꯏꯀꯣꯂꯣꯖꯤ ꯑꯃ ꯊꯝꯃꯝꯕ ꯃꯥꯜꯂꯤ ꯀꯣ ꯍꯥꯏꯗꯤ ꯃꯇꯩꯍꯟꯒ ꯃꯅꯥꯎꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ ꯁꯣꯛꯃꯤꯟꯅꯕ ꯌꯥꯗꯦ ꯃꯥꯒꯤ ꯐꯃꯨꯡ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯊꯝꯂꯝꯕꯗꯤ ꯑꯁꯤꯒꯤ ꯃꯥꯜꯂꯤꯀꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯇꯩꯃꯒꯗꯤ ꯁꯨꯝ ꯐ꯭ꯔꯤ ꯃꯥꯏꯟꯗ ꯇꯤꯟꯅꯩꯀꯣ ꯑꯗꯨꯅꯤ ꯃꯅꯤ ꯃꯨꯛꯕꯥꯡ ꯆꯦ ꯂꯩꯔꯤꯕꯣ ꯁꯣꯃꯤ ꯁꯤꯁꯇꯔ ꯂꯥꯏꯛ ꯗꯟ ꯄꯄꯥ ꯇꯥꯏꯒꯔ ꯊꯦꯡꯛ ꯌꯨ ꯏꯆꯥꯅꯨꯄꯤ ꯃꯥꯏ ꯗꯣꯇꯔ ꯁꯣꯃꯤ ꯃꯥꯏ ꯗꯣꯇꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯦꯀꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ ꯃꯅꯤ ꯃꯨꯛꯕꯥꯡ ꯁꯦꯀꯦꯜꯕꯤꯕ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯦ ꯑꯁꯤꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯩꯒꯤ ꯉꯁꯤ ꯇꯣꯄꯤꯛꯁꯦ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯊꯝꯂꯝꯕ ꯁꯥꯏꯀꯣꯂꯣꯖꯤ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯁꯣꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯃꯅꯤꯄꯨꯔꯁꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯆꯦꯁꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯄꯄꯥ ꯇꯥꯏꯒꯔ ꯀꯦ ꯑꯦꯝ ꯁꯤ ꯁꯣꯃꯤ ꯗꯣꯇꯔ ꯑꯩꯒꯤꯗꯤ ꯉꯁꯤ ꯆꯤꯛꯀꯟ ꯃꯁꯥꯂꯥꯒ ꯔꯥꯏꯁ ꯔꯦꯟ ꯔꯣꯇꯤ ꯆꯥꯏ ꯆꯦꯁꯤ ꯆꯦꯟꯈꯔꯦ ꯃꯅꯤꯄꯨꯔ ꯆꯦꯁꯤ ꯆꯦꯟꯈꯔꯦ ꯉꯥ ꯆꯥꯔꯦ ꯑꯩꯗꯤ ꯄꯄꯥ ꯇꯥꯏꯒꯔ ꯑꯣꯀꯦ ꯀꯩ ꯉꯥꯅꯣ ꯁꯣꯃꯤ ꯁꯤꯁꯇꯔ ꯁꯣꯃꯤ ꯗꯣꯇꯔ
Okay, mani mubang ID ngatoi thongba kada mangana ngatoi thongino bro. Kino dro khoi phanga sai dro khoi mapu pan da ngang obo do adu do. Tala khoi Manipur di kino hai bane ko ngahai hai bane Manipur na ngahai. Akoi kasarum na khoi basa suhai Bengali na piasi suhai basa suhai Hindi na basa suhai. Somi sister na ba rau thongba papa tiger okay rau thongba. Somi sister ji Manipur di sing kemai tor sing chau do. Bro tunga daga somi kai lamgino join laina si moment mani bang somi kai lamgino join laina si asa mani bu banga somi join laina kane laina dro. Okay. Somi sister and mani bu bang no koi ni join lemino join laina draga di mani bu banga hana join togera somi sister na hana join togera ama heta join togna roko. Adi hanaga to bolai da bane ko si ama dum jahan aham tawr su ke su kaide ising saudi papa tiger ai kasada oina lakchere khangde lak sira khangde lak la sira khangde da somi sister somi chanupi laune nangi nangi papa lay pai tiger lay ri nang papa tiger da jaha problem hairo nang papa tiger na solve to bangam da tabak late nang papa any problem solve to bangami anyways any jaha lambi da no solve to bangami tiger jinda hai tiger is back aina maming tiger thamise dum asum tiger thamanate ko tiger hai mingthon se jam no maru mingthon ni aduna tiger di jaha thakota tawangami jaha maram tawangami aduna tatugi tamak taina tiger ne tham devani mi fusira mi kanchira kara mong to sige loi ngami any problem solve I don't number 1 होय पापा टाइगर लई रही का नाम तो कीवी थे का नाम था मन्नी बाबा टाइगर की मिल्क ठक पर याम काना बनी अदुनी टाइगर की मिल्क थरी हम काना बनी को टाइगर की संगोम था दी अब नंग सीना की पोते टाइगर मिल्क था दी ऐसे अंगांग और के हाना साइकिल संगो को की कई की संगोम ने ठक ले अब कोई ना अदुना ऐसे अदी अकी भाई से लेती है बेंग आई इंगोंदा Adi ki bhai basel se adi tiger da jawrok tre aduna hoi sangom kai gi sangom thalak podun tawi da khangde aduga tiger di lamen mami mabuk phataba mi koi puksel chengda mi asi jamna nungside aduga actually lekin nupi bu jamna respect awi ai nupi da jamna respect awi to ka kadi gumba nupi ngang da karan ta mi myam lai ram ta ga so ai adu mummi do ai jamna aina mong aina nuside adu mummi do ai gi mamang na phang na ba ta ga di ai adu mummi do matik chaba serak pi ga ni hai ba do ai wakhal chap tan thammi ado ID fagi jam na togali atau ID comedian oigali ID funny jam na togali atau मैं हमारा दोस्त जाते को टाइगर की पापा टाइगर आई सब टू सूरे ओके थैंक यू सो मच ओके अच्छा सोमी की 200 सूरो बा ओके मैं जिंग की कहने का दाइनो अच्छा 200 सूरे का 36 वीडियो ओके atau aduki nangi somi gi nangi channel se aina nongma ai nangi short
ꯐꯖꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯩ ꯁ꯭ꯇꯦꯇꯁꯇ ꯍꯥꯞꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯦꯡꯒꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯩꯗꯤ ꯌꯥꯝ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯁꯣꯃꯤ ꯕꯥꯡ ꯑꯩ ꯁꯣꯃꯤꯗ ꯀꯣꯏꯔꯨꯒꯦ 1 minute ꯑꯃꯨꯛ ꯂꯥꯛꯀꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯅꯤ ꯕ꯭ꯔꯣ ꯀꯣꯏꯔꯨꯔꯣꯀꯣ ꯁꯣꯃꯤ ꯕ꯭ꯔꯣ ꯁꯣꯃꯤ ꯁꯤꯁꯇꯔꯗ ꯁꯣꯃꯤꯆꯅꯨ ꯄꯄꯥ ꯇꯥꯏꯒꯔ ꯑꯩꯒꯤ ꯄꯄꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯆꯥꯅꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯣꯃꯤꯆꯅꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯃꯤꯕꯨ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯑꯩꯕꯨ ꯄꯄꯥꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯕꯒꯤꯗꯃꯛꯇ ꯂꯩꯔꯥꯡꯅ ꯂꯩꯈꯣꯛꯇꯩ ꯀꯦꯟꯗ꯭ꯔꯤꯉꯩ ꯂꯩꯔꯥꯡꯅ ꯐꯨꯜꯂꯛꯇ ꯐꯩ ꯄꯄꯥ ꯇꯥꯏꯒꯔ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯤ ꯌꯦꯡꯕꯤꯌꯨ ꯑꯣꯀꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯒꯦꯀꯣ ꯄꯄꯥ ꯀꯦꯒꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯄꯤ ꯀꯦꯒꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯄꯤ ꯑꯣꯀꯦ ꯑꯁꯤꯔ Kegi Moirang Lebak Fee. Okay, इसमें like done 40 like done sister and इसमें मैं लिख देता हूँ इटे मसे यम फजाइए मैं कमेंट love very nice song and beautiful picture beautiful fit my daughter Somi okay comment supi khare papa tagai video daga bari yang view Somi done mani bubang na Somi done na ko Somi chanu money thank you ai heng ringan jage Somi chanu kena money bro da na dum any bro and dum kena big bro has ko su ko bro tamo has ko su jani Wah khang em haji kan le free ma tin da YouTube ni na ko kesum kai de mane money thank you money maming ko su ja ko su kesum kai de ko thank you so much kesum kai de YouTube ni ada jiki mommy ki somi ki sister ki video dai na comment am ta ora bani ko short video ꯑꯗꯨꯒꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯄꯄꯥ ꯇꯥꯏꯒꯔ ꯑꯩꯒꯤ ꯐꯣꯇꯣ ꯑꯅꯧꯕ ꯊꯥꯒꯠꯄꯅꯤ ꯉꯁꯤ ꯐꯣꯇꯣ ꯍꯥꯏꯗꯤ ꯀꯦꯒꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯄꯤ ꯍꯥꯏꯕ ꯑꯁꯤ ꯅꯪꯒꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯣ ꯁꯣꯃꯤ ꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ ꯑꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯀꯦꯕ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯄꯤ ꯑꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯅꯪꯒꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯣ Papa Tiger की फोटो नो बता के पनी ngasi Ravi bro handak yum lakpada turel mayada dining table tharaga mubang tausi Okay bro yam fajab ke no yanda tausi bang handak lakpada tausi Manipura re turel mayada khangge ga pa tauraga ne ekdam cylinder de kai loi puraga ne ekdam puna mak suna pura tausi adu ki thorang puna mai loi silam ge handak ai mathang lakpada loi silam ge Ravi bro anda yum la chi pare ko mani bro noksale so mani is ka no ai han bro mani na han gane so me sister na wanda gi so me gi chai kya no ngarang hare ko chai kuni thora kulum dora hai mani ko mane so me gi do mani bro gi di kaya ora ngada ba do mani bro na hai bi ro so me chanu mani papa tiger adudi kuira bani kare ba papa tiger asa okay mani
ꯃꯅꯤ ꯄꯄꯥ ꯇꯥꯏꯒꯔ ꯑꯗꯨꯗꯤ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯦ ꯏꯕꯨꯡ ꯃꯅꯤ ꯀꯧꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩꯗꯤ 23ꯅꯤ ꯑꯣꯀꯦ 23 ꯑꯗꯨꯅꯤ ꯁꯣꯃꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯑꯁꯤ ꯑꯇꯩꯗꯤ ꯂꯣꯏ ꯌꯦꯡꯉꯦꯅ ꯑꯇꯩꯗꯤ ꯌꯦꯡꯅꯗꯤ ꯂꯣꯏ ꯌꯦꯡꯉꯦ ꯑꯇꯩ ꯀꯔꯝꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀꯔꯝꯕ ꯇꯥꯏꯇꯜ ꯍꯥꯞꯀꯦ ꯀꯩꯅꯣ ꯁꯣꯃꯤ वीडियो शॉर्ट जाएंगे को लेटेस्ट जाएंगे ओके ओके अच्छा ओके 24 व्यू अच्छा ओके 11 लाइक 12 लाइक डन लिंक थारके आई सीधा ओके थारो चुम्बे उनको नुपी नंगी नमानबीगा तुम फोटो कामिना पिक्चर जाओगे चुम्बरा सिरा नाचोमदो हाइबर टाइटल सिनी so beautiful so beautiful so elegant so beautiful so elegant just for looking a wow Indra ke sida ke mani khote aduni papa daga okay adu like su tawre ko comment su pi gare adugi mathangda hai khi badi whatsapp status video so nice real and fake sis thank you papa tiger aduni papa tiger thank you papa tiger मैम अजेक ओनली मी अमकता ngaire aigi lb da do मैम 34 minute fare aigi losinabsu tawrage ko do मैम army ki sinking banu sido lakpide ba aigi friend mani mubang and somi sister bu somi my daughter bu aina haninga litana thaga chaba phung jari सोमी चैनल पाइरदी मी की वीडियो अपलोड तौनु इसागी ओरिजिनल वीडियो अपलोड तौको अइना खंजब खरा हाइरिनी इचलबु नुसीना ओके सोमी केनो मणिपुरना हाइरिबसे नंग अमता खंजलुको करी हाइबनो हाइबदो चैनल पाइबा तारागदी मी की वीडियो हापुनु इसागी ओइबा चैनल कंटेंट हापु हाइबनिको मणिपुरना हाइबसे मीगी कंटेंट हापदे को स्ट्राइक कुंबा कॉपीराइट हम चाबनी को अदुगी हाइरिने माइसे मणिपुरना हाइरिसे सोमी सोमी चनुना एडी पापा को वफंग जबसे याम नुगाई थैंक यू सो मच सोमी किसु गाइडे को सिस्टर ना सोमी सिस्टर ने ngona पापा को बसे आइसु जाम नुगाई जे मरमदी करिन हाइबदी आइसु आइना 2012 ता लुहोंगी 2012 ता लुहोंग मतुंगदा आई 2023 da 2023 की अप्रैल da इंगांग अमा फंगी हाइदी 2012 11 years की मतुंगदा ina angang fangi aduna aisu jamna wana angang che fangjaki ko aduna somistana ko da papa ga koro pase jamna hadi puning sun nusi ko thank you so much papa ina ko buida bakta मनी ब्रो आई लाइए थैंक यू सो मच मनी ब्रो लाइव दमकता थैंक यू सो मच मनी मुबाना रवि ब्रो आई लाइए थैंक यू सो मच ब्रो सो मिजन इबुंग मनी होय खंगे आइसु आईडी शॉर्ट वीडियो नी थैंक यू हाइबिर पगी
Somi, ichanapi nang jaraga din nang video khangde nang camera dagi logo video ma hapu na nang video hapu id mi content id mi content kai ka adu ma habagi mahutta nang nasana id nang na kai samjara video lawra ga na semaga adu video hapu Mani bro, cheers. Mani bro ने beer की cheers तोड़े का. Thank you so much mani bro. आई की डे कोई cheers तो वो लोए रे. अजय के एलवी ते लेवी दे बसे मनी bro का सोमी sister का तक आए रे. अरो आई की एलवी से लोशन नंबर तोड़ सिरा खाली का. लोशन लसीरो हम तंग mani bro and sister हम ता हाई भी रो. So when Papa Tiger ID Papa Koba Fangde Aduna ID Papa Tiger da Papa Kaujaba Fangabasi Yamma. Oh ho, so much sister, thank you so much. Aka Somi keno chehi ka sura ke nang papa ko phang ta pa se anga we de phang ta boro na traga hoji phang ta boro Somi sitra ki wahai se ta bada man comment je paraga ne ai su midu ta ki pirang se ka tarai maram di karina badi 2024 2024 ni 2022 da ai ki su mama lai ki te ko ado aina thang pham da lai ki ni na mama se koi naaraga leibane ko aidi corona gi matam dane ko ado aina sum matam chana su jawba ngam hoda ba ado mama se hingi ado aidi ai lai hai ba to aidi ma ja ai gi mama na ai lai hai ba so ma se phajana ma se khangau dre ba ko adu dine ba aina kar pelau da ba ku mama na ai se adi isa ni pa se chuti da lai hai na ma se khangau de adu gi ai kar dungai ai adi ai kara pelau da ba adi mama se na Guwahati da lainga maga ina suti han bane ko suti je halla matung da corona gi matam da ina suti je halle suti je laga ina quarantine da leiba ado mama se mama sangam re na mu phone lai ado ani quarantine da lei ado file lete ado aduna namfu da chuti je thoe corona matam mor su thoe to last da mama se 22 aina 23 da thumne mama gi seba khara tawre hai bari dum upai lete bina madi made hosti lete adi dum masa khar leng ko na tawre ado mama da dum kadang haidi dum seba ga tawjare adu adu katani hadi ai lai hai ba se mana khangba khangna ba adu di khangre ko adu di lai na khangre adu sumi zarbe surabo subino ko pigre mani ko leiko nga bofota kai di fafa ko phangde adu nei babate ka leiko ga ha mane wana leiko ha ga rane mo wana somi ina rupi surabo sab ina rupi ga surabo sab ina nupa pigre mani ko ai rane matela thank you so much ganga sister again be the love with the matter running in metal for like done thank you so much mani mo bang ne ai che rani support rani metal mani no fa so me janu che rani civil thank you sure ec v double I adi che rani ec v double I je kai no che rani olga rani me pick up no pana rani ina no pa nga mane corona matamda yam nungaite ne bro tabada mane bro tuni somi se no papa tiger live hai badi nungaite ado misu
ꯌꯥꯝꯗꯕꯅꯤꯅ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯗꯤ ꯃꯃꯥꯒ ꯄꯄꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯅꯤ ꯁꯣꯃ ꯁꯤꯁꯇꯔ ꯈꯪꯗꯦꯗ ꯂꯥꯏꯕꯛꯇ ꯂꯥꯏꯐ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄꯥꯟꯕꯗꯣ ꯑꯩꯅ ꯈꯪꯒꯦꯕꯀꯣ ꯑꯩꯉꯣꯟꯗ ꯄꯥꯟꯕꯗꯣ ꯍꯥꯏꯗꯤ ꯄꯥꯟꯗꯕ ꯃꯤꯅ ꯈꯪꯉꯣꯏꯕꯀꯣ ꯑꯗꯨꯅ ꯑꯄꯥꯝꯕ ꯃꯤꯅ ꯈꯪꯒꯅꯤ ꯑꯗꯨꯅ ꯁꯣꯃꯤ ꯁꯤꯁꯇꯔꯒꯤ ꯍꯥꯏꯔꯤꯕ ꯀꯃꯦꯟꯁꯦ ꯑꯩꯅꯁꯨ ꯊꯃꯣꯏꯗ ꯄꯥꯟꯕ ꯉꯝꯃꯤ ꯀꯃꯦꯟ ꯔꯥꯅꯤ ꯃꯊꯦꯜ ꯂꯩꯕ ꯀꯃꯦꯟ ꯁꯨꯝꯃꯤ ꯄꯄꯥ ꯇꯥꯏꯒꯔ ꯑꯩꯈꯣꯏꯗꯤ ꯄꯄꯥ ꯂꯩꯅ ꯀꯧꯕ ꯐꯪꯗꯕꯅꯤ ꯑꯣꯀꯦ ꯁꯤꯁꯇꯔ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯧꯀꯣ ꯁꯣꯃꯤ ꯁꯤꯁꯇꯔ ꯑꯩꯉꯣꯟꯗ ꯀꯧ ꯅꯪ ꯑꯩꯒꯤ ꯀꯃꯦꯟ ꯑꯩꯒꯤ ꯑꯦꯜꯄꯤꯗꯒꯤ ꯖꯍꯥ ꯀꯃꯦꯟ ꯅꯪꯅ ꯄꯄꯥ ꯀꯧꯔꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯂꯣꯏ ꯀꯧꯔꯣ ꯑꯗꯣ ꯅꯪꯒꯤ ꯖꯍꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯇꯥꯔꯒꯁꯨ ꯄꯄꯥꯗ ꯈꯪꯍꯜꯂꯛꯑꯣ ꯁꯣꯃꯤ ꯀꯌꯨꯝ ꯈꯟꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯋꯥꯕꯒ ꯅꯨꯡꯉꯥꯏꯕꯒ ꯂꯩꯔꯕꯒ ꯏꯅꯥꯛ ꯈꯨꯟꯕꯒ ꯅꯣꯛꯄꯒ ꯀꯞꯄꯒ ꯆꯨꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯃꯅꯤꯕ꯭ꯔꯣ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯀꯞꯄꯒ ꯅꯣꯛꯄꯒ ꯍꯥꯏꯕꯁꯦ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯛꯇꯅꯤꯀꯣ ꯑꯁꯤ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯄꯔꯃꯥꯟ ꯑꯣꯏꯅ ꯊꯝꯂꯝꯂꯕ ꯋꯥꯍꯩꯅꯤ ꯀꯃꯦꯟ ꯔꯥꯅꯤ ꯃꯊꯦꯜ ꯁꯣꯃꯤꯆꯅꯨ ꯏꯕꯨꯡ ꯃꯅꯤꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯕꯨꯡ ꯃꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯃꯦꯟ ꯔꯥꯅꯤ ꯃꯊꯦꯜ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯌꯥꯝꯅ ꯍꯥꯏꯔꯝꯕ ꯍꯥꯏꯕꯨ ꯑꯩ ꯕꯁ ꯏꯆꯥꯅꯨꯄꯥ ꯅꯪ ꯌꯥꯝꯅ ꯄꯪꯉꯤꯅ ꯍꯥꯏꯔꯝꯃꯤꯀꯣ ꯑꯁꯤ ꯑꯃꯗꯤ ꯌꯥꯝ ꯍꯥꯏꯔꯝꯃꯤꯀꯣ ꯏꯆꯥꯅꯨꯄꯥ ꯅꯪ ꯌꯥꯝꯅ ꯄꯪꯉꯦꯅ ꯍꯥꯏꯔꯝꯃꯤ ꯑꯁꯤꯗꯅꯤꯀꯣ ꯑꯩꯅ ꯄꯦꯟꯗꯕꯁꯦ ꯃꯃꯥꯅ ꯑꯩꯕꯨ ꯄꯪꯉꯦꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯆꯦ ꯀꯥꯡꯕꯨ ꯏꯅꯥꯎꯅꯨꯄꯥꯅ ꯅꯣꯛꯁꯜꯂꯛꯑꯦ ꯀꯔꯤꯒꯤꯅꯣ ꯃꯅꯤ ꯃꯊꯦꯜ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥꯅ ꯅꯣꯛꯁꯜꯂꯛꯏꯁꯦ ꯃꯅꯤꯄꯨꯔꯗ ꯄꯄꯥ ꯇꯥꯏꯒꯔ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯃꯤꯠ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯑꯩꯗꯤ ꯃꯃꯥꯒꯤ ꯍꯦꯛ ꯋꯥꯈꯜꯁꯦ ꯈꯟꯕꯗ ꯍꯦꯛꯇ ꯀꯞꯅꯤꯡꯉꯤ ꯃꯃꯪꯗꯒ ꯑꯗꯨꯝ ꯎꯏꯌꯦꯕꯀꯣ ꯃꯃꯪꯗꯁꯨ ꯎꯔꯁꯨ ꯑꯗꯨꯝ ꯀꯞꯄꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯏꯇꯣꯝꯇ ꯑꯗꯨꯝ ꯐꯝꯅ ꯑꯗꯨꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯞꯄꯦ ꯑꯩꯗꯤ ꯑꯗꯨꯝ ꯃꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯑꯃꯅ ꯀꯩꯅꯣ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯥꯏꯟꯁ ꯅ꯭ꯌꯨꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯑꯩꯅ ꯂꯥꯏꯌꯦꯡꯉꯒ ꯂꯩꯕ ꯃꯇꯝꯗ ꯃꯥꯁꯦ ꯍꯣꯁ ꯂꯩꯇꯦꯕꯀꯣ ꯑꯩꯅ ꯁꯨꯇꯤ ꯂꯥꯛꯄꯅꯦꯕ ꯍꯣꯁ ꯂꯩꯇꯦ ꯑꯗꯣ ꯃꯃꯥꯁꯦ ꯑꯗꯨꯝ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯦꯕꯥ ꯇꯧ ꯈꯣꯠꯅ ꯁꯨꯝ ꯂꯩ ꯁꯦꯕꯥ ꯇꯧꯕꯁꯤꯗ ꯃꯃꯥꯅ ꯍꯥꯏ ꯃꯃꯥꯗꯨꯗ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯃꯃꯥꯁꯦ ꯑꯗꯨꯝ ꯀꯧ ꯈꯣꯠꯇꯧꯔꯤ ꯃꯥ ꯁꯨꯝ ꯔꯦꯁꯄꯣꯟ ꯄꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ ꯃꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯊꯣꯛꯑꯦꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯚ꯭ꯌꯨꯁ ꯑꯣꯏꯕ ꯍꯛꯆꯥꯡꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯊꯥꯡꯒꯠꯂꯛꯄꯩ ꯋꯥꯅꯦꯕ
ꯑꯩꯅ ꯕꯕꯥ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯈꯨꯠꯁꯦ ꯍꯥꯏꯗꯤ ꯕꯤꯍꯨꯁ ꯑꯣꯏꯕ ꯏꯃꯥꯗꯨꯅ ꯃꯥꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯗꯣ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕ. Manibro bache gagu topo topo taeko. Manibro sobi userne papa tiger isu mama se yam nungsi mama na loina honare bani ko khogidi. Papa tiger isu mama se yam nungsi mama na loina honare bani ko khogidi hai bako sobi. Manibro ne ba ima o ima palem na gu sibi o ima pupabi na chai putha to laga kai ta do chali ba hoi ma pupabi ron hon ba bani ko ri dai hi ba oi ba sir ka bani ba na ga sidi bit tagi pi ta ki ba khau de bro ga sidi bit tagi pi ta ba khau de bro ka de da bani bro kari hai ni ka de da puchi ai se ri khangde bro hai ba si ka de kari he na hai do ba sobi jare papa tiger na che mumita ge elimination chabada kappato aduri sobi jare ai khoi mama na jane miss tawi aga gore ge da mama na se ko jane phurai ba ai se yam labi ni ba ko ai khoi khun ne khoi gi khun ta kwai lamen ba se ai ne khoi khun ta kwai lamen ba se khoi mama na phu ba se ne phurai ऐसे लमेन बगी चांग ना कोई ममा ने आई गक्षम दबो ठांग थमी ने कोई ममा ने आई गक्षम द ठांग थमी ने नंग से कथल नंग से नंग सब कथल लगाए ना अदुक के मुद्दे कैसे लमे ले बको ऐसे ऐने लमेन बते अदो कोई ममा ने जाव द फुरकी बदो अदो जिक त खंगे भाई ने लमेन लमे बदो अदो की दफक त ने ना मनी ब्रोडे कप्पा हिता पैसे ngasi di kape bro mani bro kari hai ni so papa tiger roding bawari oina sara si so bicharu roding bawari se sa si ai pung ma chu pha do rei na 30 minute ki ne thaja na mani ko do 51 minute pha de sta hoi je kappa da khangau de ibu mani đang su cấp là ba cho biết chân rồi mani baba này ba bro này pussy ai sẽ mani thamoi da di pen da bayam le bro kanam khang loi thamoi da chak le ba mi chak se aduni bro kani hai ni thamoi da chak ko se am le ko to hai ba ding kam to aduni ba ko
ꯁꯣꯝꯕꯤ ꯆꯔꯨꯔꯦꯕ ꯄꯄꯥ ꯇꯥꯏꯒꯔ ꯔꯥꯅꯨꯕꯗꯒꯤ ꯏꯁꯩꯗꯣ ꯁꯛꯂꯣ ꯔꯥꯅꯨꯕꯗꯒꯤ ꯏꯁꯩꯁꯦ ꯃꯤ ꯕꯣꯔꯗꯤꯡ ꯑꯣꯏꯔꯦ ꯏꯁꯩ ꯔꯥꯅꯨꯕꯗꯒꯤ ꯁꯛꯃꯟꯗꯅ ꯑꯩꯅꯀꯣ ꯔꯥꯅꯨꯕꯗꯒꯤ ꯏꯁꯩꯁꯦ ꯕꯣꯔꯗꯤꯡ ꯑꯣꯏꯅꯔꯦ ꯃꯤ ꯑꯗꯨꯅꯤ ꯁꯣꯝꯕꯤ ꯃꯅꯤꯡꯕꯨ ꯃꯥꯡꯅꯥꯏꯕ ꯁꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕ ꯏꯃꯨꯡꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈ꯭ꯔꯦ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯇꯥꯏꯕꯪ ꯄꯥꯟ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯃꯥꯅ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯄꯣꯠꯇꯦꯀꯣ ꯑꯗꯨꯒꯁꯨ ꯀꯂꯛ ꯆꯤꯡꯊꯤꯅꯕꯁꯤꯅꯕꯨꯀꯣ ꯑꯁꯤꯅꯁꯨ ꯍꯦꯜꯂꯤꯀꯣ ꯀꯂꯛ ꯆꯤꯡꯊꯤꯅꯕꯁꯦ ꯁꯣꯃꯤ ꯆꯔꯨꯔꯕ ꯏꯕꯨꯡ ꯃꯅꯤ ꯄꯄꯥ ꯇꯥꯏꯒꯔꯅ ꯁꯛꯄ ꯔꯥꯅꯨ ꯃꯟꯗꯤꯔꯒꯤ ꯏꯁꯩꯗꯣ ꯇꯥꯔꯕꯣ ꯍꯥꯏꯌꯦ ꯇꯥꯔꯝꯃꯅꯤ ꯃꯅꯤ ꯕ꯭ꯔꯣꯗꯤ ꯇꯥꯔꯝꯃꯅꯤ ꯁꯣꯃꯤ ꯃꯅꯤ ꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯂꯩꯔꯦꯀꯣ ꯅꯨꯄꯤ ꯑꯅꯤ ꯑꯩ ꯏꯇꯣꯝꯇꯅꯤ ꯑꯗꯣ ꯅꯨꯄꯤ ꯑꯅꯤꯗꯣ ꯈ꯭ꯋꯥꯏ ꯑꯍꯟꯗꯣ ꯅꯨꯄꯤ ꯑꯃ ꯊꯝꯂꯝꯂꯒ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯍꯟꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯃꯊꯅ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯊꯝꯂꯝꯃꯤ ꯑꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈꯔꯦ ꯃꯥꯒꯤꯁꯨ ꯃꯆꯥ ꯑꯅꯤ ꯂꯩ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯃ ꯂꯩ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕ꯭ꯔꯣ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯏꯆꯥ ꯏꯆꯟꯅꯨꯄꯤ ꯏꯄꯥꯒ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤꯒ ꯂꯩꯕꯁꯦ ꯑꯁꯤꯗꯁꯨ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯗꯅꯕ ꯍꯥꯏꯔꯅꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯅꯦ ꯌꯥꯝꯅ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯊꯤꯆ ꯌꯥꯝꯅ ꯆꯪꯉꯦꯕꯀꯣ ꯑꯁꯤꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦꯕ ꯑꯩꯗꯤ ꯁꯣꯃꯤ ꯃꯃꯥꯟꯅꯕ ꯁꯣꯃꯤ ꯇꯥꯅꯦ ꯄꯄꯥ ꯇꯥꯏꯒꯔꯁꯦ ꯑꯩꯒꯤ ꯌꯨꯝ ꯃꯅꯥꯛꯅꯤ ꯈꯨꯜ ꯑꯃꯠꯇꯅꯤ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ ꯁꯣꯃꯤ ꯃꯅꯤ ꯕ꯭ꯔꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯅꯥꯛꯇꯅꯤꯀꯣ ꯑꯩꯒ ꯃꯥꯒ ꯑꯩꯅ ꯁꯨꯇꯤ ꯆꯠꯄꯗꯁꯨ ꯐꯪꯅꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯃꯥꯒ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦꯀꯣ ꯃꯅꯤ ꯕ꯭ꯔꯣꯒ ꯑꯩꯒꯁꯦ ꯑꯗꯨꯒ ꯕ꯭ꯂꯣꯛꯇꯤ ꯁꯦꯝꯃꯨꯕ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯈꯨꯕꯥꯏꯅꯤꯅ ꯍꯥꯏꯗꯤ ꯑꯆꯥꯅꯛ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯃꯨꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯣꯃꯤ ꯆꯅꯨꯔ ꯃꯤꯅ ꯕꯣꯔꯤꯡ ꯆꯨꯔꯁꯨ ꯑꯩꯗꯤ ꯇꯥꯔꯤꯈꯩ ꯄꯦꯟꯗꯦ ꯄꯄꯥ ꯇꯥꯏꯒꯔꯒꯤ ꯏꯁꯩꯗꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯣꯃꯤ ꯆꯅꯨ ꯏꯃꯨꯡ ꯃꯅꯤ ꯑꯣ ꯀꯁꯥꯔ ꯌꯥꯒꯅꯣ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯍꯥꯏꯕꯔꯕꯅꯦꯀꯣ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯏꯕꯨꯡ ꯃꯅꯤꯗꯤ ꯃꯥꯅꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯑꯩꯈꯣꯏꯗꯤ ꯕꯣꯟ ꯇꯦꯔꯥꯕꯣꯟ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯕꯣꯟ ꯇꯦꯔꯥꯕꯣꯟꯗꯒꯤ ꯕꯣꯟ ꯇꯦꯔꯥꯕꯣꯟ ꯍꯥꯏꯔꯦ ꯑꯗꯣ ꯁꯣꯃꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯕꯣ ꯅꯠꯇ꯭ꯔꯒ ꯇꯝꯃꯤ ꯍꯧꯖꯤꯛ ꯃꯈꯥ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯣ ꯁꯣꯃꯤ ꯅꯪ ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯛꯑꯣꯏ ꯅꯪ ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯛꯑꯣꯀꯣ ꯃꯅꯤ ꯕ꯭ꯔꯣꯒ ꯅꯪꯒꯤ ꯄꯄꯥꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪ ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯛꯎ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯗꯣ ꯀꯩꯅꯣꯅꯣ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯓꯥꯔꯤꯕꯨꯟ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯓꯥꯔꯤꯕꯨꯟ ꯔꯣꯝꯗ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯁꯣꯃꯤ ꯀꯩꯅꯣ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯓꯥꯔꯤꯕꯨꯟ ꯂꯣꯝꯗ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔ ꯆꯨꯝꯕ꯭ꯔꯥ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯓꯥꯔꯤꯕꯨꯟ ꯂꯣꯝꯗ ꯑꯣꯏꯔꯝꯒꯅꯤꯀꯣ
ꯁꯤꯔꯥꯝ ꯈꯨꯟ ꯍꯥꯏꯗꯣ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯖꯔꯤꯕꯣꯟ ꯃꯥꯜꯂꯤ ꯃꯅꯤꯄꯨꯔ ꯕꯥꯡꯕꯨꯔꯣꯅ ꯖꯔꯤꯕꯣꯟ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯁꯤꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯖꯔꯤꯕꯣꯟ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯦ ꯖꯔꯤꯕꯣꯟꯒ ꯑꯩꯈꯣꯏꯒꯗꯤ ꯀꯤꯂꯣꯃꯤꯇꯔ 25 ꯃꯨꯛ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯥꯞꯅꯩ ꯖꯔꯤꯕꯣꯟꯒ ꯑꯩꯈꯣꯏꯒꯁꯦ ꯖꯔꯤꯕꯣꯟꯗ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯁꯣꯝꯕꯤ ꯖꯔꯤꯕꯣꯟꯗꯁꯨ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯁꯣꯝꯕꯤꯁꯦ ꯄꯄꯥ ꯇꯥꯏꯒꯔ ꯇꯝꯗ꯭ꯔꯦꯗ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯇꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯐꯤ ꯁꯥꯔꯒ ꯑꯩꯗꯤ ꯑꯣꯀꯦ ꯁꯣꯝꯕꯤꯁꯟ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯅꯪ ꯌꯥꯝ ꯐꯩ ꯍꯤꯃꯠ ꯏꯆꯥꯅꯨꯄꯤ ꯁꯣꯝꯕꯤꯅ ꯍꯤꯃꯠ ꯂꯩꯕꯗꯣ ꯑꯗꯨ ꯅꯚꯥꯏꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤꯀꯣ ꯃꯩꯇꯩ ꯆꯅꯨ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯟꯕꯗꯣ ꯑꯗꯨ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯀꯩꯅꯣ ꯁꯣꯝꯕꯤꯁꯦ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯒꯤꯅꯣ ꯁꯣꯝꯕꯤꯁꯦ ꯏꯁꯤꯡ ꯌꯥꯝ ꯊꯨꯝꯒꯟꯕ ꯂꯝꯗꯣ ꯑꯗꯨꯅꯤ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯖꯔꯤꯕꯣꯟꯗꯤ ꯃꯥꯜꯂꯤꯀꯣ ꯁꯣꯝꯕꯤꯁꯦ ꯖꯔꯤꯕꯣꯟꯗꯤ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯁꯦ ꯖꯔꯤꯕꯣꯟ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯁꯦꯔꯥꯝ ꯈꯨꯟ ꯍꯥꯏꯔꯛꯄꯁꯦ ꯂꯩꯇꯦ Oh, अच्छा अच्छा oh अच्छा रोंगपुर अच्छा रोंगपुर सेरामपुर अच्छा अच्छा ओके ओके ꯈꯪꯉꯦ ꯑꯗꯨꯗꯤ ꯈꯪꯉꯦ ꯑꯗꯨꯗꯤ ꯅꯛꯅꯩꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯁꯨ ꯅꯛꯅꯩꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ 15 ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨ ꯊꯣꯛꯅꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯁꯣꯝꯕꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯍꯣꯏ ꯈꯪꯅꯕ ꯂꯩꯕ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏꯗꯤ ꯈꯪꯅꯕ ꯂꯩꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯂꯣ ꯅꯠꯇ꯭ꯔꯒ ꯕꯣꯏ ꯐ꯭ꯔꯦꯟꯂꯣ फ्रेंड या बॉयफ्रेंड या रिलेटिव सोमी सोमी कसार कोइरओ मणिपुर सोमी कसार कोइरओ सोमी कसार लाउने कसार कोइरो नंग मणिपुरसु लई नंगी पपासु लई नंगी वातनबा अखोइना लोइना अरेंजमेंट तौनी कइम खलुनो अखोइ कसार मी थमोइ जाम चावी मनी मुंबई इबुंगना कोइबा पुबीगे पपासु लई लाओ कोइबा ओके मणिपुर में इबुंगना कोइबा पुबीगे पपासु लई लाओ कोइबा है इबुंग मनी होय कोइरके सोमी सनुने ओके लाओ लाओ को नन कोइरको मतंदा खंगलो मनी सोमी नंग इंस्टाग्राम जो पाइब्रो फेसबुक को पाइब्रो सोमी नंग कसार एंड गुवाहाटी असम
ꯖꯍꯥꯠ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯎ ꯑꯗꯨꯒꯤꯗꯃꯛꯇ ꯃꯅꯤꯕ꯭ꯔꯣꯒ ꯑꯩꯒ ꯍꯥꯏꯗꯤ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯄꯄꯥꯒꯅ ꯅꯪꯒꯤ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯅꯤ ꯂꯩꯔꯤ ꯅꯪꯒꯤ ꯖꯍꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯅꯤꯡꯕ ꯀꯁꯥꯔ ꯈꯪꯗꯦ ꯒꯨꯋꯥꯍꯥꯇꯤ ꯈꯪꯗꯦ ꯑꯁꯥꯝ ꯖꯍꯥ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯅꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯑꯦꯕꯤꯗꯤ ꯄꯥꯏꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯦꯕꯤꯗ ꯀꯔꯤ ꯃꯃꯤꯡ ꯂꯩꯒꯦ ꯁꯣꯃꯤ ꯆꯅꯨ ꯁꯨꯝ ꯂꯩꯕ꯭ꯔꯣ ꯀꯨꯟꯗꯦ ꯀ꯭ꯔꯤꯁꯅ ꯃꯅꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯣ ꯁꯦꯔꯥꯝ ꯀꯨꯟꯗ ꯀ꯭ꯔꯤꯁꯅ ꯃꯅꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯁꯇꯔ ꯀꯩꯅꯣ ꯁꯣꯃꯤ ꯃꯥꯏ ꯗꯤꯌꯔ ꯗꯣꯇꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯅꯤ ꯃꯃꯥꯟꯅꯕ ꯕ꯭ꯔꯣ ꯑꯩ ꯎꯏꯔꯦ ꯑꯣꯀꯦ ꯀꯞꯄꯨꯔꯒ ꯍꯟꯊꯔꯛꯄꯒꯤ ꯎꯏꯔꯤꯔꯕ꯭ꯔꯣ ꯆꯥꯃꯤ ꯋꯥꯏꯈꯣꯝ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯏꯈꯣꯝ ꯆꯥꯃꯤ ꯋꯥꯏꯈꯣꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯣ ꯆꯣꯃꯤ ꯋꯥꯏꯈꯣꯝ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯑꯣꯀꯦ ꯑꯠꯆꯥ ꯆꯣꯃꯤ ꯋꯥꯏꯈꯣꯝ ꯑꯣꯀꯦ ꯑꯩ ꯁꯔꯁ ꯇꯧꯒꯦꯀꯣ ꯑꯗꯨꯒ ꯑꯩ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯀꯦ ꯆꯣꯃꯤꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯦꯕꯤꯗ ꯑꯣꯀꯦ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯈꯨꯃꯟ 2024 ꯍꯥꯏ ꯂꯥꯡꯂꯦꯟ ꯈꯨꯃꯟ ꯍꯥꯏ ꯁꯣꯃꯤ ꯑꯣ ꯁꯣꯃꯤꯅ ꯑꯣ ꯍꯥꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯩꯕꯅꯤ ꯆꯔꯪꯈꯨꯟꯗ ꯀ꯭ꯔꯤꯁꯅ ꯃꯅꯤ ꯍꯥꯏꯅ ꯈꯪꯕ꯭ꯔꯣ ꯀ꯭ꯔꯤꯁꯅ ꯃꯅꯤꯁꯦ ꯈꯪꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯅꯣꯏ ꯃꯔꯤ ꯃꯇꯥꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯅꯪꯒꯤ ꯀꯔꯤ ꯊꯣꯛꯀꯦ ꯀ꯭ꯔꯤꯁꯅ ꯃꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯣꯃꯤ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯁꯥꯎ ꯌꯥꯗꯦ ꯑꯣ ꯁꯣꯃꯤ ꯆꯅꯨ ꯂꯥꯡꯂꯦꯟ ꯃꯅꯤ ꯃꯃꯥꯡ ꯂꯥꯡꯂꯦꯟ ꯍꯥꯏ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯍꯥꯏ ꯃꯌꯥꯝ ꯁꯨꯃꯤ ꯅꯪ ꯉꯔꯥꯡꯗ ꯄꯥꯔꯤꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯗꯨ ꯅꯠꯇ꯭ꯔꯣ ꯁꯨꯃꯤ ꯅꯪ ꯉꯔꯥꯡ ꯄꯥꯔꯤꯒꯤ ꯂꯥꯏꯐ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯎꯕꯝ ꯕ꯭ꯔꯣ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯁꯣꯃꯤ ꯀꯦ ꯍꯥꯎꯕꯝ ꯅꯥꯏꯕ ꯁꯣꯃꯤ ꯀꯦ ꯑꯦꯝ ꯁꯤ ꯁꯣꯃꯤꯗꯤ ꯀꯩꯅꯣ ꯉꯥꯁꯤꯡ ꯔꯧ ꯉꯥꯁꯤꯡ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕꯅꯤ ꯔꯧ ꯊꯣꯡꯕ ꯑꯣ ꯄꯄꯥ ꯇꯥꯏꯒꯔ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ ꯁꯦꯔꯥꯝꯒꯟꯗ ꯑꯣꯀꯦ ꯑꯣꯀꯦ ꯑꯆꯥ ꯑꯆꯥ ꯑꯣꯀꯦ ꯑꯣꯀꯦ ꯊꯤꯛ ꯍꯦ ꯐꯩ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯦꯔꯥꯝꯈꯨꯟ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯤꯁꯇꯔ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯩ ꯐꯩ ꯑꯗꯣ ꯅꯣꯏ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯄꯄꯥꯗ ꯍꯥꯏꯔꯛꯎꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯕꯨꯡ ꯃꯨꯛꯕꯥꯡꯗꯁꯨ ꯍꯥꯏꯔꯛꯎꯀꯣ ꯁꯣꯏꯗꯅ ꯕ꯭ꯔꯣ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯇꯨꯝꯃꯒꯦ ꯑꯌꯨꯛ ꯉꯟꯅ ꯗ꯭ꯌꯨꯇꯤ ꯆꯠꯀꯅꯤ ꯑꯣꯀꯦ ꯕ꯭ꯔꯣ ꯅꯪ ꯗ꯭ꯌꯨꯇꯤ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣꯅꯦ ꯑꯩꯗꯤ ꯄꯨꯡ 5:50ꯗ ꯍꯧꯒꯠꯇꯣꯏꯅꯦ ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯑꯩꯗꯤ ꯃꯣꯔꯅꯤꯡ ꯄꯨꯡ 5:50 ꯍꯧꯒꯠꯇꯣꯏꯅꯤ ꯕ꯭ꯔꯣ ꯃꯅꯤ ꯕ꯭ꯔꯣ ꯆꯨꯝꯃꯤ ꯂꯥꯡꯂꯦꯟ ꯍꯣꯏ ꯕꯅꯤ ꯉꯥ ꯆꯥꯔꯦ ꯉꯥ ꯆꯥꯔꯦ ꯅꯣꯏꯗꯤ KFC ꯍꯥꯏꯌꯦ ꯃꯅꯤ ꯕ꯭ꯔꯣ ꯁꯣꯃꯤ ꯕꯥꯏ ꯕ꯭ꯔꯣ ꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯁꯣꯃꯤ ꯁꯣꯃꯤ ꯆꯟꯅꯕ ꯏꯕꯨꯡ ꯃꯅꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯦꯟ ꯇꯥꯏ ꯇꯥꯏ 6ꯇ ꯆꯠꯀꯅꯤ ꯑꯣꯀꯦ ꯑꯣꯀꯦ 6ꯇ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯀꯝ ꯁꯦ ꯀꯝ ꯄꯨꯡ 5ꯗ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯅꯤꯀꯣ 5ꯗ ꯍꯧꯒꯠꯂꯒ ꯂꯨꯖ ꯐꯖ ꯃꯆꯤꯟ ꯃꯈꯥ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯀꯝ ꯁꯦ ꯀꯝ ꯄꯨꯡ 5ꯗ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯅꯦꯕ
ꯏꯕꯨꯡ ꯃꯅꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯥꯏ ꯃꯅꯤ ꯁꯤꯛꯁꯇ ꯆꯠꯀꯅꯤ ꯁꯣꯃꯤ ꯑꯩ ꯆꯦ ꯔꯦꯗꯤꯅꯤ ꯆꯦ ꯍꯣꯃꯝꯅ ꯀꯃꯥꯏꯅ ꯁꯣꯃꯤ ꯑꯩ ꯆꯦ ꯗꯤꯗꯤꯅꯤ ꯗꯤꯗꯤꯅꯤ ꯍꯥꯏꯕꯀꯣ ꯁꯣꯃꯤ ꯑꯩ ꯆꯦ ꯗꯤꯗꯤꯅꯤ ꯍꯥꯏ ꯑꯣꯀꯦ ꯄꯥꯕꯝꯁꯦ ꯀꯩꯅꯣ ꯑꯣꯏ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯈꯨꯃꯟꯁꯦ ꯑꯠꯆꯥ ꯍꯧꯕꯝꯁꯦ ꯅꯨꯄꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯩꯅꯗꯤ ꯃꯥꯁꯦ ꯅꯨꯄꯥꯅꯦꯅ ꯕ꯭ꯔꯣ ꯑꯣꯏꯃꯥꯏꯅ ꯈꯟꯅ ꯂꯩꯔꯤꯅꯤꯀꯣ ꯃꯥ ꯔꯦꯗꯤ ꯍꯥꯏꯁꯤꯅꯗꯤ ꯅꯨꯄꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯣ ꯆꯦꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯆꯣ ꯆꯦꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯁꯣꯃꯤꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯍꯧꯕꯝꯗ ꯀꯩꯅꯣꯗꯒꯤ ꯇꯥꯏꯒꯔꯗꯒꯤ ꯀꯦꯞ ꯑꯃ ꯄꯤꯒꯦꯀꯣ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯃꯟꯃ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣ ꯍꯥꯞꯇꯦꯀꯣ ꯑꯗꯨ ꯑꯩꯅ ꯇꯥꯏꯒꯔ ꯑꯩꯒꯤ ꯇꯥꯏꯒꯔꯒꯤ ꯆꯦꯅꯦꯜ ꯒꯤꯞ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯗꯣ ꯑꯝꯇꯪ ꯆꯣꯝꯃꯤ ꯆꯅꯨ ꯂꯩꯔꯒꯗꯤ ꯚꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯕꯝ ꯂꯥꯡꯂꯦꯟ ꯈꯨꯃꯟ ꯆꯅꯨꯁꯨ ꯂꯩꯔꯒꯗꯤ ꯑꯝꯇꯪ ꯚꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯤꯗꯤ ꯆꯠꯈ꯭ꯔꯦꯀꯣ ꯚꯥꯏ ꯑꯝꯇꯪ ꯚꯥꯏ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩ ꯀꯛꯊꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯃꯅꯤ ꯕ꯭ꯔꯣ ꯁꯣꯃꯤꯠ ꯆꯅꯨ ꯍꯧꯕꯝ ꯂꯥꯡꯂꯦꯟ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯀꯛꯊꯠꯆꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯩꯒꯤ ꯑꯦꯜ ꯄꯤꯗ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯥꯔꯕꯤꯀꯦꯁꯟ ꯀꯤꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯀꯦ ꯖꯩ ꯍꯤꯟ ꯕꯥꯏ